Manipur News channel gi maikidagi mayagin famda maroi pausing pijori naga singna kundaba singkong singada matangkak tana kogi sing sangba thingkre athingba singa se ahing nungyadagi hona sanaragani FNCC naga singna kundaba singkong singada kogi sing sangba se ahing nungyadagi horga matangkak tana athingba tamle haina Youth Hills Naga Coordination Committee na pungtoragli hiram asigi matangda FNCC na JTC convener Siru Union gi President Kharam Union gi President CNPO gi President amadi NPO Senapati gi President na ayibu serol thaduna mathau taba thorang lokpada mateng pangbina ba haijakre FNCC gi serol sin hai kogi sing na pakalak pa thorang kayana singkong siya da kundari ba naga sing da sauna kudong sa da ba tholakpada gi tangai padana akhana ba thorang ase lokalak bani ase hing ngai dagi horaga matong kaltana kogi sing sangwa thingbagi maram piraduna serol sin hai mamak mangjongna na Angal lamba tawdana naga gi lamda Hauraga German Road amadi Tiger Road changlakpani naga singi right ta sauna sinarakle suspension operations subgroup ki kem kya naga gi lamda saduna khulai matik sana paiba koki militant sing thamjalakpada ing tappa phiyomda akaiba tholakle mafom kya da paksana popi pambi thajalakpana mahusa gi khal khailapagaloena mayai ka ba drug la suraba miya kya lehelakpada thoningdaba crime kya tholakli Matau asumna nagagi lamda pakaloliba thabak thoramsing asimatam chana theudragadi naga miyang tungi punsida sauna kaiba thoragani FNCC na oirali phim asi sab chana mayok nana basem sadana leire naga miyang gi right amasung ikai khunaba ngaknabagi matangda pakaloliba thorang asida naga lopsuna mating pangbiu hairi Susanpurdagi kangpokpi phawba lambi sembada apanna pihandana ba UNC da wakat kre Susanpurdagi kangpokpi phawba lambi sembagi thabakta apanba amata pibidanaba Thadok Tribe Council na United Naga Council da iba serol pidana taksan kre Thadok Tribe Council General and Headquarter gi President YT Haukipna kuyek pidana United Naga Council gi President da pisan kiba serol amagi matungin na Susanpurdagi na kangpokpi phawba nawa lambi semnanaba thorang lokal aliwa sida Inpui, Liangmai, Rongmai amadi Jamai Tribe sing yauna Joint Tribes Council gi lam sopa leite Kuki singi igi mari oiba Chiru Khorau Dolha Khulau gi lam phawba lambi semnanaba honabani Kuki sina kudong chadaba kaya marumayon aringai gi tanza asida kanagumba miyoi karana Susanpurdagi kangpokpi phawba lambi semnanaba honabada apanba pinanaba yamatoina honarakli lambi ase sembada JTC gi area singda kariguma kalgi kudong chadaba amat thoingadaba leite Kuki amasung naga gi marak leinariba mari amuk hena chethanba mathau tai adubu Joint Tribe Council na hadakchu UNC da aiba serol ama bisalaga Kuki singna naga singilam phawba lambi semle habagi matangda wakatpo thenare orang asi kudakta thingnanaba honabiu hairi makha taba update amada sahi nauribini pilsa amada sexual assault tawraba nupa ama sahi taru phadok pikre sahi nauribini pilsa amada sexual assault tatharubagi maral miyoi ama fast track special court number 1 court number 2 na sahi taru phadok pikibaloina lupa 5,000 fine oina thenaba khankre court asina sahi taru ki phadok pikrau miyoi edi mamingna Samra Maning Lekaidagi Nithojam Dojo sahi kuntra kawi mahak Protection of Children from Sexual Offense Act solisini trying toigi section taragi makada mara leire haina tha asigi tara manida kona laktokibani todo asi kumja solisini ga tara treta thokibani victim oiribini pimsa adugi yumdan pimsa aduna phone charge tawulaki matamadan pimsa adugi mama aduna dojo da machana piga ngai hakta limeramu dukandagi pot leuge haina tholakibani mama na halakpa matamda makhoi yungi thong adu manungdagi onsalamba thinaki thong thingluba matamda dojo na thong adu hangtoktuna chenkibadagi jingnaba phauki masana pigi manakta mama na changkhanjana yengwada dojo na sexual assault satharamba thinaki loina Thawal Women Police Station da FIR ama chandana thijanbagi thabak jatharakibani court asina victim oiribini pimsa aduna awaba thinakibasing adugi compensation oina lupa lakh 3 pinabasu khanganki compensation adu state government victim compensation fund natraga ate atopa scheme singdagi order asi thokra matung numit 30 fawbi manungda victim gi imung manunggi miyoi singda sinagadabani haina court asina makha tana pungtokhi Delhi Bengaluru gi school humpuda bom leire habadagi miyawna ipainarure Delhi amadi Bengaluru gi school humpurumda bom tharamle haba haina ngasi ayu email gi kutangda kelakpadagi miyawna ipai punakre Delhi gi school kun amasung Bengaluru gi school nipuda bom leire haina kelakra matungda police amadi school authority singna kudakda bom disposal squad amadi
ꯐꯥꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯁ꯭ꯇꯥꯐ ꯄꯨꯝꯅꯃꯛ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯍꯣꯡꯗꯣꯛꯂꯒ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯕꯣꯝ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯗꯕꯅ ꯃꯔꯝꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯤꯌꯥꯝꯗ ꯃꯤꯄꯥꯏꯕ ꯄꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯧꯑꯣꯡ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯌꯨꯄꯤꯗ ꯅꯍꯥ ꯑꯍꯨꯝꯅ ꯒꯦꯡ ꯔꯦꯞ ꯇꯧꯈꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯁꯤꯈ꯭ꯔꯦ꯫ ꯈꯨꯟ ꯑꯃꯠꯇꯗꯒꯤ ꯅꯍꯥ ꯑꯍꯨꯝꯅ ꯒꯦꯡ ꯔꯦꯞ ꯇꯧꯈꯤꯕꯤ ꯃꯁꯥꯒꯤ ꯆꯍꯤ 14 ꯁꯨꯔꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯆꯌꯣꯜ 3 ꯂꯣꯝꯒꯤ ꯃꯇꯨꯡꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯁꯤꯈ꯭ꯔꯦ꯫ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯅ ꯐꯥꯜꯁ ꯏꯟꯐꯣꯔꯃꯦꯁꯟ ꯔꯤꯄꯣꯔꯠ ꯑꯃ ꯊꯥꯒꯠꯂꯛꯈꯤꯕꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯐꯥꯈ꯭ꯔꯦ꯫ ꯅꯦꯍꯥ ꯀꯧꯕꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒ ꯃꯥꯌꯣꯛꯅꯕꯗ ꯑꯀꯤꯕ ꯄꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯕꯨꯂꯟꯗꯁꯔꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯖꯨꯟ 19 ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤꯉꯩ ꯃꯁꯥꯒꯤ ꯆꯍꯤ 3ꯇ ꯉꯥꯏꯔꯤꯕꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯅꯦꯍꯥꯅ ꯐꯝꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯦꯡ ꯔꯦꯞ ꯀꯦꯁ ꯑꯗꯨꯒꯤ ꯑꯦꯀ꯭ꯌꯨꯖꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯑꯣꯏꯔꯤꯕ ꯕꯤꯄꯤꯟ ꯕꯥꯏꯛ ꯑꯃꯗ ꯂꯥꯛꯂꯒ ꯅꯦꯍꯥꯒꯤ ꯌꯨꯝ ꯃꯄꯥꯟꯗ ꯈꯥꯝꯈꯤ꯫ ꯕꯤꯄꯤꯟꯅ ꯕꯤꯁꯥꯜ ꯑꯃꯁꯨꯡ ꯍꯦꯃꯟꯇ ꯀꯧꯕ ꯃꯔꯨꯞ ꯑꯅꯤ ꯂꯣꯏꯅꯔꯛꯈꯤ꯫ ꯃꯣꯇꯣꯔ ꯕꯥꯏꯛ ꯑꯗꯨ ꯎꯕꯗ ꯅꯦꯍꯥꯒꯤ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯇꯣꯡꯒꯦ ꯍꯥꯏꯖꯈꯤ꯫ ꯅꯍꯥ ꯃꯔꯨꯞ 3 ꯑꯗꯨꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯧꯄ꯭ꯋꯥ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯛꯂꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯦꯍꯥꯕꯨ ꯔꯦꯞ ꯇꯧꯈꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯦꯍꯥꯅ ꯃꯗꯣꯝꯆꯥꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤꯔꯣꯝ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯍꯥꯛꯀ ꯋꯥ ꯉꯥꯡꯅꯈꯤꯗꯦ꯫ ꯀꯟꯅ ꯍꯪꯕꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯈꯤ꯫ ꯖꯨꯂꯥꯏ 2ꯗ ꯄꯨꯂꯤꯁꯇ ꯃꯔꯨꯑꯣꯏꯕ ꯑꯦꯀ꯭ꯌꯨꯖ ꯑꯗꯨ ꯐꯥꯈ꯭ꯔꯦ ꯑꯃꯁꯨꯡ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯆꯌꯣꯜ 2ꯒꯤ ꯃꯇꯨꯡ ꯖꯨꯂꯥꯏ 15ꯗ ꯅꯦꯍꯥꯅ ꯌꯨꯝꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯂꯣꯏꯅꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯃ ꯅꯝꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫